ꯐꯝꯂꯝꯕ ꯑꯁꯔꯥ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯐꯤꯡꯒꯟꯕ ꯃꯆꯥꯅꯨꯄꯥꯅꯤ ꯇꯥꯟꯖꯥ ꯃꯦꯟꯖꯥꯁꯨ ꯈꯔ ꯈꯪꯗꯕꯅꯤꯅ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯐꯨꯕꯤꯔꯕ꯭ꯔꯥ ꯈꯜꯂꯨꯏ ꯇꯥꯝꯅꯥꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯐꯤꯡꯅ ꯃꯃꯧꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯣꯟꯁꯤꯜꯂꯒ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯃꯆꯥꯁꯤ ꯐꯨꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯣꯛꯇ ꯁꯣꯛꯑꯣ ꯅꯪ ꯅꯃꯥꯏꯗꯨ ꯊꯨꯒꯥꯏꯒꯦ ꯅꯪ ꯅꯈꯨꯠ ꯍꯩꯕꯗꯨꯅ ꯏꯃꯧꯗ ꯐꯨꯔꯗꯅ ꯐꯨꯔꯦ ꯏꯃꯥ ꯀꯩꯅꯣ ꯀꯔꯤ ꯃꯤꯒꯤ ꯃꯆꯥꯗꯤ ꯁꯤꯐꯥꯏ ꯈꯜꯂꯕꯅꯤꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯍꯦꯔꯣ ꯁꯥꯗꯧꯔꯤꯅꯦ ꯍꯥ ꯑꯦ ꯍꯥꯏ ꯅꯨꯄꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯨꯝꯃꯨ ꯂꯥꯛꯑꯣ ꯊꯨꯅ ꯏꯔꯥꯡ ꯁꯥꯒꯠꯀꯅꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦꯀꯣ ꯇꯥꯝꯅꯥꯅ ꯌꯥꯔꯦ ꯈꯪꯉꯦ ꯅꯪꯅ ꯑꯩ ꯐꯨꯗꯣꯏ ꯇꯧꯏꯗꯣ ꯈꯪꯖꯔꯦ ꯑꯁꯔꯥꯅ ꯂꯨꯍꯣꯡꯕꯒꯤ ꯆꯟꯗꯟ ꯐꯥꯎ ꯀꯧꯗ꯭ꯔꯤ ꯑꯉꯥꯡꯁꯤꯗ ꯐꯨꯗꯅ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯠꯇꯦ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ ꯅꯨꯄꯤ ꯑꯉꯥꯡ ꯐꯨꯕꯁꯦ ꯏꯃꯥꯅ ꯄꯥꯝꯗꯦ ꯅꯪꯒꯤ ꯂꯝꯆꯠꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥ ꯏꯃꯥ ꯑꯩꯅ ꯈꯔ ꯆꯠꯈꯨꯝꯃꯛꯏ ꯇꯥꯝꯅꯥꯅ ꯃꯈꯣꯜ ꯈꯔ ꯅꯤꯛꯁꯤꯟꯅꯔꯒ ꯑꯩꯅ ꯆꯥꯛ ꯈꯤꯇꯪ ꯀꯥꯝꯒꯦ ꯆꯔꯥ ꯍꯦꯟꯕꯗꯣ ꯍꯣꯔꯦꯟ ꯂꯥꯝꯃꯛꯇꯧ ꯃꯥꯜꯂꯦ ꯏꯃꯥꯒꯤ ꯈꯤꯇꯪ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯔꯨꯕ ꯑꯗꯨꯒ ꯃꯥꯅ ꯂꯨꯍꯣꯡꯗꯩ ꯉꯥꯏꯔꯤꯕꯩ ꯍꯧꯅꯕꯤ ꯏꯃꯥ ꯅꯨꯡꯁꯤꯕ ꯌꯥꯝ ꯁꯥꯕꯤꯔꯛꯑꯅꯨ ꯈꯔ ꯂꯩꯔꯒ ꯊꯤꯒꯤ ꯃꯈꯥ ꯍꯟꯗꯧꯅ ꯈꯟꯈꯤꯅꯤ ꯅꯇꯥ ꯇꯧꯔꯦꯅ ꯆꯩꯔꯛꯏꯕ ꯑꯩꯗꯤ ꯂꯛꯅꯔꯤꯅꯤ ꯍꯥꯏꯗꯅ ꯅꯣꯛꯎꯔꯦ ꯑꯗꯨꯒ ꯎꯁꯤꯠꯇꯦꯅ ꯅꯪꯒꯟꯁꯤꯗ ꯃꯥꯏ ꯈꯨꯠꯆꯥꯎꯁꯤꯅ ꯊꯥꯔꯛꯏꯅꯤ ꯃꯈꯣꯡꯗꯁꯨ ꯀꯥꯎꯒꯦ ꯇꯧꯔꯛꯏꯕ ꯖꯣꯁꯇꯣ ꯃꯃꯤꯠꯅ ꯀꯔꯥꯏꯗ ꯄꯤꯁꯨꯝꯅ ꯀꯔꯥꯏꯗ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯁꯨꯛꯃꯟꯕꯅ ꯏꯉꯪꯉꯪꯗꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯩ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎꯔꯦꯗꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯠꯇ ꯈꯨꯗꯣꯝꯕꯤ ꯊꯤꯟꯖꯤꯜꯂꯤ ꯇꯧꯗ ꯇꯧꯔꯝꯒꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤ ꯃꯌꯥꯝꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕꯅꯤ ꯅꯪꯅ ꯑꯉꯥꯡꯁꯦ ꯄꯛꯂꯛꯇꯁꯨ ꯂꯛꯅꯕꯤ ꯑꯗꯨꯝꯁꯨ ꯀꯔꯦꯝꯅꯕꯤ ꯑꯗꯨꯗ ꯂꯛꯅꯔꯤꯕꯣꯏ ꯉꯥꯡꯕ ꯑꯣꯏꯔꯝꯅꯤ ꯅꯪꯅ ꯍꯦꯛ ꯂꯛꯅꯔꯒ ꯌꯥꯕ ꯃꯤꯅ ꯍꯦꯛ ꯅꯣꯛꯎꯔꯒꯅ ꯎꯁꯤꯠꯇꯦ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯤ ꯁꯣꯔ ꯍꯣꯟꯊꯩ ꯇꯧꯔꯨꯗꯕꯅ ꯇꯧꯗꯦ ꯈꯪꯍꯟꯅꯤꯡꯕꯅꯤ ꯏꯃꯥ ꯅꯪꯕꯨ ꯐꯨꯗꯦꯃꯦ ꯑꯩꯅ ꯆꯦꯜꯂꯛꯄꯒꯤ ꯐꯨꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯑꯥꯆꯔꯥꯅ ꯍꯥꯏ ꯇꯧꯅꯅꯨꯀꯣ ꯑꯉꯥꯡ ꯑꯃꯠꯇꯁꯨ ꯅꯠꯇ꯭ꯔꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯏꯃꯥ ꯏꯃꯥ ꯅꯪꯕꯨ ꯇꯧꯗꯦꯃꯤ ꯑꯩꯗ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦꯗ ꯑꯄꯣꯛꯄ ꯃꯆꯥ ꯑꯩꯐꯥꯎ ꯊꯥꯖꯕꯤꯗꯦ ꯉꯔꯥꯡꯈꯛ ꯂꯥꯛꯄꯤꯁꯤꯅ ꯂꯨꯝꯈ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯖꯣꯁ ꯊꯣꯛꯈ꯭ꯔꯦ ꯈꯣꯏꯗꯧ ꯊꯤꯠꯅ ꯋꯥ ꯉꯥꯡꯂꯨꯔꯁꯨ ꯑꯣꯏꯔꯔꯣꯏ ꯆꯨꯝꯊꯣꯛꯄ ꯌꯥꯔꯔꯣꯏ ꯈꯟꯅ ꯊꯣꯛꯈꯤꯕꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯥꯟꯗꯅ ꯊꯝꯖꯕ ꯃꯥꯒꯤ ꯃꯦꯗꯥꯝꯅꯤ ꯑꯗꯨꯗ ꯃꯥꯅ ꯐꯨꯏ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯃꯥꯁꯨ ꯃꯄꯨꯛꯅꯤꯡ ꯈꯤꯇꯪ ꯅꯨꯡꯁꯤꯔꯛꯂꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯊꯣꯛꯈꯤ ꯃꯤꯠꯅ ꯀꯟꯅ ꯐꯥꯎ ꯌꯦꯡꯕ ꯉꯝꯗꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯑꯩꯅꯕꯨ ꯀꯃꯥꯏ ꯐꯨꯗꯧꯔꯤꯒꯦꯕ ꯅꯣꯡꯃꯇ ꯈꯣꯟ ꯑꯀꯟꯕ ꯐꯥꯎ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯑꯩꯁꯦ ꯈꯤꯇꯗꯐꯥꯎ ꯊꯥꯖꯕꯤꯗꯦ ꯏꯃꯥꯅꯤꯅ ꯑꯥꯆꯔꯥꯅ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯁꯝꯗꯨ ꯅꯥꯟꯊꯕꯤꯔꯒ ꯃꯥꯅ ꯐꯨꯗ ꯐꯨꯁꯅꯨ ꯑꯩ ꯇꯧꯒꯦ ꯐꯥꯒꯤ ꯇꯧꯕꯗ ꯁꯣꯅꯣ ꯃꯨꯃꯨꯛ ꯆꯨꯕꯅꯤ ꯑꯗꯨꯏ ꯑꯣꯏꯔꯝꯅꯤ ꯃꯥꯒꯤ ꯐꯥꯒꯤꯗ ꯏꯃꯥꯁꯨꯅꯦ ꯈꯣꯏꯗꯧ ꯊꯤꯠꯄ ꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯃꯄꯥ ꯈꯔ ꯂꯧꯕꯅꯤ ꯑꯗꯨꯅꯅꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯇꯨꯝꯒꯦꯔꯣ ꯅꯪꯕꯣ ꯇꯥꯟꯅꯥꯁꯨ ꯑꯥꯆꯔꯥꯅ ꯀꯣꯜꯂꯤꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯌꯥꯔꯅꯤ ꯏꯃꯥ ꯉꯥꯏꯍꯥꯛꯁꯤꯗ ꯂꯩꯒꯦ ꯑꯗꯨꯒ ꯃꯥꯅ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯇꯨꯝꯕ ꯆꯪꯉꯒꯦ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯉꯥꯏꯍꯥꯛ ꯐꯝꯗꯣꯛꯎ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯑꯥꯆꯔꯥꯗꯤ ꯐꯃꯨꯡ ꯀꯥꯈꯠꯂꯛꯂꯦ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯕꯗꯣ ꯏꯪꯕꯒꯤ ꯃꯔꯝꯕꯨꯗꯤ ꯃꯣꯛꯄꯅꯤ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯁꯣꯅꯣꯗꯤ ꯍꯥꯏꯒꯠꯇꯅ ꯆꯨꯕꯅꯤ ꯈꯔ ꯁꯤꯡꯉꯨ ꯃꯤꯍꯨꯜ ꯅꯥꯝꯃ ꯋꯥꯠꯄꯅꯤꯅ ꯀꯩꯅꯣꯝꯗꯤ ꯇꯧꯕꯅꯤ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯏꯃꯥꯅ ꯍꯌꯦꯡ ꯁꯤꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ ꯃꯅꯦꯝ ꯎꯍꯟꯗ ꯃꯅꯦꯝꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯗꯣ ꯊꯃꯣꯏꯗ ꯄꯦꯟꯖꯩ ꯂꯩꯀꯥꯏꯗ ꯃꯥ ꯑꯃꯨꯛ ꯃꯔꯝ ꯃꯣꯛꯄ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯃꯆꯥ ꯋꯥꯔꯛꯅꯕꯗ ꯖꯣꯔꯖꯀꯤ ꯃꯇꯧ ꯇꯝꯅꯧꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯪꯗꯕ ꯑꯃ ꯂꯩꯌꯦ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯂꯦꯝꯁꯤꯟꯅꯔꯒ ꯅꯨꯄꯤ ꯂꯛꯅꯕ ꯍꯩ ꯂꯝꯕꯤ ꯆꯠꯂꯦ ꯅꯨꯄꯤ ꯑꯃꯠꯇ ꯂꯛꯅꯗ ꯊꯥꯗꯣꯛꯄ ꯅꯠꯇꯦ ꯈꯠꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯇꯨꯌꯦꯞ ꯂꯣꯏꯔꯛꯄꯗ ꯑꯣꯏꯔꯝꯅꯤ ꯃꯥꯅ ꯁꯨꯔꯨꯒ ꯈꯪꯅꯈꯤꯕꯗꯣ ꯑꯗꯩꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯦꯗꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯔ ꯊꯤꯜꯂꯨꯅꯤ ꯏꯃꯥꯅ ꯍꯩ ꯂꯩꯔꯛꯑꯦ ꯅꯨꯄꯤꯗ ꯅꯨꯄꯤꯒꯤ ꯈꯥꯏꯕ ꯀꯟꯈ꯭ꯔꯕꯅꯤ ꯑꯥꯆꯔꯥꯅ ꯃꯆꯥꯒꯤ ꯋꯥꯔꯤ ꯆꯨꯝꯅ ꯂꯤꯖꯕꯗꯣ ꯇꯥꯝꯅꯥꯗꯤ ꯀꯜꯂꯛꯄ ꯐꯥꯎꯔꯛꯏ ꯁꯨꯔꯨꯗ ꯃꯉꯥꯎ ꯊꯤꯖꯤꯟꯅꯔꯒ ꯃꯤ ꯁꯨꯝꯃꯠꯄ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡꯗ ꯁꯨꯔꯨꯁꯨ ꯁꯣꯏꯗꯅ ꯃꯥꯒꯨꯝ ꯃꯉꯣꯟꯗ ꯉꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯃꯟꯖꯕꯅꯤ ꯅꯣꯛꯅꯤꯡꯅ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛꯅ ꯁꯨꯝ ꯑꯣꯟꯈꯤꯕꯗꯒꯤ ꯅꯣꯛꯄ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦꯗꯅ
ꯊꯕꯛ ꯇꯧꯗꯦꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯉꯝꯕꯩ ꯆꯥꯡꯁꯦ ꯊꯥ ꯐꯥꯕꯒꯤ ꯆꯥꯛꯀꯧꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯄꯥꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯉꯛ ꯃꯥꯜꯂꯦ ꯄꯥꯎ ꯄꯨꯔꯛꯄ ꯃꯤꯗ ꯑꯩꯅ ꯊꯤꯅ ꯉꯥꯡꯈꯤꯕꯅꯤ ꯏꯆꯥꯗ ꯏꯃꯥꯅ ꯄꯥꯎ ꯇꯥꯍꯟꯗꯦ ꯇꯨꯃꯤꯟ ꯇꯥꯔꯝꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯍꯪꯉꯛꯏ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯤꯟ ꯀꯪꯂꯛꯏ ꯀꯩꯒꯤ ꯃꯥꯗꯤ ꯍꯪꯉꯛꯏꯕ ꯑꯍꯦꯟꯕ ꯂꯩꯔꯦꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯋꯣꯟ ꯑꯋꯣꯟ ꯆꯥꯕꯤ ꯅꯨꯃꯤꯠꯂꯩ ꯑꯣꯏꯕ ꯊꯃꯣꯏꯗ ꯂꯨꯞꯄ ꯏꯆꯥꯁꯦ ꯐꯥꯒꯦꯅ ꯈꯟꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯁꯪꯉꯦ ꯏꯃꯧ ꯂꯥꯛꯑꯕꯅꯤꯅ ꯅꯪꯒ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯨꯄꯤꯅ ꯊꯦꯝꯕꯗꯅꯦ ꯖꯔ ꯄꯪꯊꯈꯤꯗꯧꯕ ꯏꯆꯥꯅꯤ ꯃꯃꯤꯠ ꯎꯅ ꯎꯅ ꯃꯃꯤꯠ ꯇꯥꯡꯕ ꯑꯣꯏꯗꯧꯔꯤꯕ ꯁꯨꯝꯃꯒ ꯍꯦꯛꯇ ꯆꯥꯛꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯏꯃꯥꯒ ꯃꯥꯒ ꯈꯛ ꯂꯩꯕ꯭ꯔꯥ ꯅꯪ ꯃꯥꯃꯣ ꯀꯤꯁꯣꯔꯅ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯔꯤꯅꯤꯗ ꯏꯕꯦꯝꯃ ꯃꯥꯅꯒ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯉꯝꯄꯣꯠꯇꯦ ꯁꯦꯜ ꯋꯥꯠꯇꯦ ꯑꯗꯨꯝ ꯉꯥꯏ ꯍꯤꯡꯕ ꯂꯨꯏꯅꯦꯍꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯅꯣꯏꯗ ꯊꯨꯡꯗꯕ ꯑꯣꯏꯌꯨꯀꯣ ꯅꯣꯏꯒꯤ ꯐꯠꯇꯕ ꯈꯨꯗꯤꯡ ꯏꯃꯥꯒꯤ ꯑꯣꯏꯒꯦ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯕ ꯁꯔꯨꯛ ꯉꯥꯛꯇ ꯑꯣꯏꯖꯧ ꯂꯩꯖꯧ ꯑꯩꯅ ꯋꯥꯔꯛꯄ ꯃꯌꯥꯝꯗꯣ ꯅꯣꯏꯗ ꯃꯆꯦꯠ ꯑꯃꯠꯇ ꯊꯨꯡꯗꯕ ꯑꯣꯏꯌꯨ ꯍꯧꯖꯤꯛꯇꯕꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯕꯒꯤ ꯋꯥꯅꯤ ꯏꯆꯥ ꯄꯤꯛꯏꯉꯩꯗꯗꯤ ꯌꯥꯝꯅ ꯋꯥꯔꯛꯈ꯭ꯔꯦ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯀꯩꯗꯧꯔꯒ ꯂꯩꯈꯤꯗꯕꯅꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯄꯣꯛꯄꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯄ ꯅꯨꯃꯤꯠꯇ ꯀꯥꯔ ꯑꯃꯒ ꯊꯣꯝꯖꯤꯟꯅꯕꯅꯤ ꯑꯩꯁꯨ ꯐꯅ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯤꯁꯣꯔꯅ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗꯁꯨ ꯀꯅꯥꯝꯇꯗ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯝꯗꯦ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯃꯥꯅ ꯂꯣꯏꯅ ꯆꯦꯟꯕꯅꯤ ꯃꯣꯏꯁꯨ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯈꯛꯅꯤ ꯑꯩꯅ ꯈꯪꯕ ꯃꯣꯏꯒꯤꯁꯨ ꯃꯤ ꯂꯩꯇꯕ ꯌꯥꯎ ꯃꯥꯜꯂꯦ ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯂꯥꯏꯕꯛ ꯊꯤꯃꯤꯟꯅꯔꯦꯗꯅ ꯂꯥꯏꯁꯦ ꯁꯤꯟꯕ ꯍꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯩꯒꯤꯅ ꯏꯃꯥ ꯋꯥꯠꯄ ꯏꯃꯥ ꯐꯪꯉꯤ ꯑꯗꯨꯒ ꯃꯥꯒꯤꯅ ꯄꯥꯕꯨꯡ ꯋꯥꯠꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩꯔꯦ ꯁꯤꯗ ꯍꯦꯟꯕ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯅ ꯃꯥꯒꯤꯁꯦ ꯑꯋꯥꯠꯄ ꯄꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯠꯂꯤꯁꯤꯁꯨ ꯃꯥꯅ ꯏꯃꯥꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯄꯤꯕꯤꯔꯒ ꯃꯦꯟꯁꯤꯟꯕꯤꯔꯦ ꯏꯕꯦꯝꯃ ꯅꯄꯨꯔꯣꯏꯕꯁꯦ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯕꯨꯅꯦ ꯍꯩꯅ ꯐꯖꯅ ꯂꯣꯏꯅꯧ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯁꯣꯅꯣ ꯅꯃꯧ ꯆꯨꯕꯅꯤꯀꯣ ꯅꯪ ꯁꯤꯃ ꯁꯨꯡꯀꯥꯎ ꯀꯥꯎꯕ ꯌꯥꯗꯦ ꯍꯣꯏ ꯏꯃꯥ ꯀꯥꯎꯔꯣꯏꯌꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ ꯃꯥꯁꯨ ꯇꯨꯝꯃꯝꯃꯅꯤ ꯏꯃꯥꯁꯨ ꯄꯣꯊꯥꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯄꯣꯊꯥꯖꯔꯣ ꯊꯣꯔꯛꯂꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯀꯥ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯅꯨꯄꯥꯁꯦ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯁꯨ ꯉꯛꯅ ꯀꯥꯏꯗꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯖꯣꯔꯁꯨ ꯁꯨꯡꯅꯣꯛ ꯅꯣꯛꯇꯂꯛꯅꯩ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯠꯂꯗꯧꯅꯤ ꯀꯅꯥꯝꯇꯅ ꯑꯩꯒ ꯉꯥꯡꯕ ꯊꯥꯖꯕꯤꯗ꯭ꯔꯃꯤꯅ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯂꯒꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯏꯃꯥꯒ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗꯅ ꯑꯗꯨꯅ ꯀꯅꯥ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯊꯨꯅ ꯇꯨꯝꯃꯨꯂꯥꯛꯑꯣ ꯑꯩ ꯆꯠꯂꯅꯤ ꯈꯥꯝꯃꯛꯀꯅꯨ ꯇꯥꯝꯅ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯀꯟꯅ ꯐꯃꯨꯡꯂꯣꯝꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯩ ꯂꯥꯛꯑꯣ ꯊꯨꯅ ꯇꯨꯝꯃꯨ ꯂꯥꯛꯑꯣ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯕ ꯀꯩꯅꯣ ꯇꯨꯝꯃꯨ ꯂꯥꯛꯑꯣꯁꯦ ꯖꯣꯔꯁꯨ ꯌꯥꯗꯦ ꯃꯈꯨꯠ ꯁꯠꯇꯣꯛꯅꯩ ꯃꯆꯤꯗꯤ ꯂꯦꯡꯗꯦ ꯅꯪꯅ ꯏꯃꯥꯗ ꯑꯩꯕꯨ ꯐꯠꯇꯕ ꯇꯥꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯈꯥꯝꯃꯛꯀꯅꯨ ꯅꯪꯅ ꯆꯤꯡꯉꯤꯗꯣ ꯃꯨꯛꯄꯗ ꯆꯠꯂꯣꯏ ꯏꯅꯔꯖꯤ ꯃꯥꯡꯅꯕꯅꯤ ꯑꯩꯗꯤ ꯂꯦꯞꯈ꯭ꯔꯗꯤ ꯂꯦꯞꯈ꯭ꯔꯦ ꯋꯥꯈꯜ ꯑꯅꯤꯔꯛ ꯍꯟꯅ ꯈꯟꯗꯦ ꯅꯪꯁꯨ ꯄꯥꯕꯨꯡꯗ ꯑꯩ ꯐꯠꯇꯕ ꯇꯥꯍꯜꯂꯤꯗꯨꯗꯤ ꯌꯥꯔꯦ ꯏꯃꯥꯒ ꯅꯪꯒ ꯂꯩꯍꯧꯔꯣ ꯍꯥꯏꯔꯒ ꯈꯔ ꯐꯤꯡꯅ ꯆꯠꯀꯦ ꯇꯧꯏ ꯇꯥꯝꯅꯥꯗꯤ ꯄꯥꯈꯠꯈ꯭ꯔꯦ ꯀꯟꯅ ꯌꯥꯅꯕ ꯍꯣꯠꯅꯩ ꯃꯤꯅ ꯂꯛꯅꯕꯅꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯀꯧꯗꯣꯏ ꯇꯧꯔꯝꯃꯤ ꯃꯃꯥ ꯀꯧꯒꯦ ꯇꯧꯔꯛꯄꯗ ꯖꯣꯔꯁꯨ ꯇꯥꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯏ ꯆꯠꯂꯣꯏꯍꯦ ꯑꯦꯔꯣꯟ ꯉꯥꯎꯁꯤ ꯆꯠꯂꯨꯗꯣꯏꯅꯤ ꯑꯩ ꯆꯠꯂꯣꯏꯌꯦ ꯌꯨꯝ ꯊꯥꯗꯣꯛꯑ ꯀꯩꯁꯨ ꯑꯩꯕꯨ ꯑꯉꯥꯡꯗꯧꯅ ꯁꯣꯅꯣ ꯆꯨꯕꯤꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯤꯁꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯇꯥꯝꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯥꯕꯨ ꯁꯥꯟꯅꯩ ꯍꯥꯏꯕꯩ ꯃꯑꯣꯡꯗ ꯅꯨꯄꯥꯁꯤꯗꯤ ꯀꯩꯁꯨ ꯈꯟꯗ ꯃꯄꯤ ꯋꯣꯡꯕ ꯂꯣꯏꯔꯒ ꯅꯨꯄꯤꯁꯤꯒꯤ ꯈꯖꯥꯏꯗ ꯁꯤꯛꯂꯒ ꯐꯖꯅ ꯇꯨꯝꯃꯝꯃꯣ ꯄꯣꯊꯥꯔꯝꯃꯣ ꯌꯥꯝ ꯏꯪꯉꯤꯗ ꯅꯪꯅ ꯆꯠꯇꯣꯏꯁꯦ ꯏꯪꯉꯨꯏꯌꯦ ꯑꯦꯔꯣꯟꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯄꯤ ꯊꯤꯈ꯭ꯔꯃꯤꯅ ꯃꯥ ꯈꯛ ꯇꯣꯉꯥꯟ ꯇꯥꯍꯜꯂꯦꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯔꯛꯏ ꯑꯗꯨꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯍꯜꯂꯣꯗꯅ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯑꯩꯅꯦ ꯏꯇꯥ ꯁꯥꯟꯅꯒꯦ ꯕꯣꯔꯤꯁꯀꯤ ꯅꯨꯄꯤꯗꯨꯗꯤ ꯑꯉꯥꯡꯅꯤꯅ ꯇꯜꯂꯦ ꯇꯤꯟꯅꯕ ꯍꯩꯠ ꯅꯨꯄꯤ ꯊꯤꯕꯕꯨ ꯅꯨꯡꯉꯥꯏꯗꯧꯅ ꯄꯥꯈꯪ ꯈꯔ ꯑꯣꯏꯖꯈꯤꯁꯅꯨ ꯅꯪꯅ ꯑꯩ ꯂꯩꯔꯤꯁꯦ ꯌꯥꯝ ꯋꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯨꯄꯤ ꯊꯤꯕꯕꯨ ꯅꯨꯡꯉꯥꯏꯗꯧꯅ ꯍꯥꯏꯁꯦ ꯀꯩꯅꯣꯕ ꯅꯔꯣꯜ ꯌꯥꯝ ꯊꯨꯟ ꯆꯨꯝꯃꯨ ꯋꯥꯏ ꯂꯛꯅꯔꯛꯄꯅꯤ ꯀꯃꯥꯏꯅ ꯅꯨꯄꯤꯅꯦꯅ ꯔꯣꯃꯥꯟꯁ ꯈꯤꯇꯪ ꯇꯧꯒꯦ ꯇꯧꯕꯕꯨ ꯏꯁꯧ ꯆꯨꯝꯗꯦ ꯁꯣꯅꯣ ꯌꯥꯝ ꯆꯨꯏ ꯔꯣꯃꯥꯟꯁ ꯍꯩꯇꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ
ꯑꯩꯅꯗꯤ ꯃꯥꯅ ꯍꯥꯏꯕꯒ ꯂꯣꯏꯅ ꯌꯥꯗꯅ ꯋꯥꯅ ꯍꯣꯠꯅꯔꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯥꯅ ꯋꯥꯏ ꯀꯥꯏꯅ ꯑꯦꯔꯣꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯤꯗ ꯈꯤꯇꯪ ꯐꯤꯡꯅ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯔꯣ ꯑꯩ ꯊꯣꯛꯎꯈꯤꯒꯦ ꯅꯊꯟ ꯇꯨꯝꯕ ꯇꯜꯂꯁꯨ ꯏꯃꯥꯒ ꯇꯨꯝꯃꯝꯃꯨꯀꯣ ꯆꯥꯛ ꯂꯥꯝꯕꯁꯨ ꯊꯣꯡꯉ ꯆꯥꯔꯝꯃꯣ ꯒꯦꯠꯇꯣ ꯃꯄꯥꯟꯗꯩ ꯁꯣ ꯂꯣꯜꯂꯝꯃꯒꯦ ꯀꯤꯔꯁꯨ ꯐꯣꯟ ꯇꯧꯔꯛꯑꯣ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯈꯔ ꯁꯤꯟꯅꯔꯝꯃꯒ ꯊꯣꯛꯈꯤꯕꯗꯣ ꯅꯨꯄꯤꯁꯤꯕꯨ ꯃꯥꯡꯒꯣꯜ ꯐꯥꯎ ꯊꯣꯛꯂꯛꯏ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯗꯣꯐꯥꯎ ꯉꯥꯏꯔꯝꯂꯒ ꯆꯪꯉꯛꯂꯦ ꯐꯃꯨꯡꯗ ꯍꯤꯞꯄꯤ ꯏꯄꯥꯛ ꯄꯥꯛꯄ ꯐꯃꯨꯡꯗꯨꯗ ꯃꯇꯣꯝꯗ ꯇꯨꯝꯕꯗꯣ ꯏꯍꯩ ꯍꯩꯅꯗꯦ ꯑꯗꯨꯅ ꯑꯃꯨꯛ ꯐꯣꯟ ꯃꯦꯠꯂꯤ ꯏꯁꯩ ꯑꯃꯨꯛ ꯇꯥꯏ ꯀꯨꯃꯥꯔ ꯃꯇꯩ ꯃꯅꯥꯎꯁꯨ ꯇꯨꯝꯂꯝꯗꯥꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯇꯨꯝꯂꯝꯗꯥꯏꯗꯅꯁꯨ ꯍꯦꯟꯅ ꯐꯪꯕꯅꯤ ꯁꯅꯥꯌꯥꯏꯅ ꯁꯅꯈ꯭ꯌꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯛ ꯈꯜꯂꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯨ ꯏꯔꯥꯜ ꯂꯣꯏꯅ ꯌꯥꯅꯗꯨꯅ ꯁꯣꯏꯈꯤꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤꯁꯤꯟ ꯑꯃ ꯄꯨꯔꯛꯂꯒ ꯑꯁꯦꯡꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕꯗꯣ ꯄꯥꯝꯃꯤ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯅꯪ ꯑꯩ ꯆꯠꯇꯨꯅ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯋꯥꯍꯟꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡ ꯄꯤꯔꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯏꯔꯥꯜꯒꯤ ꯙꯟꯗꯤꯗꯣ ꯐꯪꯂꯁꯤ ꯍꯣꯏ ꯁꯅꯈ꯭ꯌꯥ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯄꯨꯟꯁꯤꯅ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤꯗꯤ ꯃꯗꯨꯒꯤ ꯃꯍꯥꯎꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯝꯕ ꯉꯝꯗꯕ ꯄꯨꯟꯁꯤꯅꯤ ꯈꯜꯂꯔꯣꯏꯁꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯇꯨꯝꯊꯣꯛꯁꯤ ꯍꯌꯦꯡ ꯆꯠꯂꯨꯔꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯎꯅꯔꯁꯤ ꯍꯣꯏ ꯄꯨꯡ 1 ꯇꯥꯔꯛꯀꯗꯧꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯍꯜꯂꯛꯇꯕꯗꯣ ꯍꯥꯎꯁꯤ ꯆꯠꯈ꯭ꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯐꯥꯎ ꯍꯜꯂꯛꯇꯕꯗꯨꯗ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯂꯝꯃꯤ ꯁꯣꯐꯥꯗ ꯐꯝꯂꯒ ꯉꯥꯏꯔꯝꯕꯅꯤ ꯉꯥꯏꯔꯝꯕꯗꯒꯤ ꯉꯥꯏꯔꯔꯣꯏꯒꯦ ꯈꯟꯅ ꯐꯃꯨꯡ ꯀꯥꯈꯠꯈ꯭ꯔꯦ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯈꯜꯅꯗꯤ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯂꯒ ꯐꯃꯨꯡ ꯃꯌꯥꯏꯗ ꯒꯤꯠ ꯐꯝꯃꯤ ꯐꯣꯟ ꯄꯨꯊꯣꯛꯂꯒ ꯃꯅꯦꯗ ꯀꯣꯜ ꯇꯧꯏ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯇꯥꯟꯖꯥ ꯆꯥꯗ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯇꯤꯂꯣ ꯃꯃꯤꯠ ꯃꯅꯥꯒ ꯆꯞ ꯌꯨꯡꯈꯠꯂꯒ ꯕꯦꯃꯥ ꯀꯩꯗꯧꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯈꯣꯟꯖꯦꯜꯒ ꯍꯣꯡꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯉꯛꯄꯗꯨꯗ ꯑꯁ ꯈꯨꯍꯪꯁꯤꯗꯤ ꯑꯩꯁꯦ ꯋꯥꯔ ꯆꯠꯈꯤꯕ ꯃꯤꯒ ꯃꯥꯜꯍꯜꯂꯤ ꯄꯨꯡꯁꯤꯗꯗꯤ ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯕꯔꯕ ꯅꯪꯕꯣ ꯍꯣꯏ ꯌꯥꯗ꯭ꯔꯦ ꯏꯅꯦ ꯃꯥꯗꯣ ꯍꯥꯎꯁꯤ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯍꯧꯖꯤꯛꯐꯥꯎ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯦ ꯍꯥꯎꯁꯤ ꯍꯥꯏꯁꯤꯗꯤ ꯈꯔ ꯊꯦꯡꯕꯅꯤꯗ ꯕꯦꯃꯥ ꯑꯁ ꯅꯣꯏꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯤꯆꯪꯗꯗꯤ ꯀꯅꯥꯝ ꯂꯩꯕꯤꯗꯦ ꯑꯩꯈꯣꯏ ꯏꯃꯥ ꯅꯠꯇꯅ ꯑꯦ ꯃꯤꯆꯪ ꯆꯪꯕ ꯅꯠꯇꯦ ꯃꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯍꯜꯂꯛꯑꯅꯤ ꯀꯨꯏꯔꯔꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯉꯥꯏꯕ ꯇꯜꯂꯒꯅ ꯇꯨꯝꯃꯣ ꯃꯥꯏꯅ ꯍꯧꯗꯣꯛꯆꯔꯛꯁꯅꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯅꯦ ꯍꯥꯏꯕ ꯏꯟꯗꯈꯩꯅꯦ ꯃꯥꯅ ꯍꯥꯎꯁꯤ ꯆꯠꯈ꯭ꯔꯤꯗꯣ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝ ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯂꯥꯛꯑꯅꯤ ꯃꯇꯣꯝꯇ ꯆꯠꯈ꯭ꯔꯤꯕ꯭ꯔꯣ ꯃꯥꯕꯣ ꯁꯤꯗꯒꯤ ꯃꯇꯣꯝ ꯆꯠꯈꯤ ꯑꯦꯔꯣꯟꯒ ꯆꯠꯇꯣꯏꯅꯦ ꯍꯥꯏꯔꯝꯃꯤ ꯄꯨꯟꯖꯁꯅꯨ ꯅꯣꯡ ꯐꯥꯗꯣꯛ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯄꯨꯟꯗꯕ ꯌꯥꯄꯣꯠꯇꯦ ꯌꯥꯝ ꯉꯥꯡꯆꯩꯗꯨꯅ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯨꯅꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤ ꯀꯩꯁꯨ ꯀꯥꯔꯟ ꯇꯧꯒꯗꯕ ꯃꯤ ꯅꯠꯇꯦ ꯍꯣꯏ ꯏꯅꯦ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯊꯝꯖꯔꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯇꯨꯡ ꯇꯤꯂꯣꯗꯤ ꯑꯃꯨꯛꯁꯨ ꯅꯣꯛꯂꯕꯅꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯉꯥꯡꯒꯨꯝ ꯇꯧꯕꯅꯣꯅ ꯏꯟꯈꯠꯂꯛꯄ ꯉꯥꯏꯔꯤꯕ ꯑꯉꯥꯡꯅ ꯌꯨꯝ ꯄꯥꯟꯕꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝ ꯎꯕꯅꯤ ꯇꯥꯝꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯖꯣꯁ ꯏꯕꯨꯡꯉꯣ ꯒꯦꯠꯀꯤ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯡꯉꯛꯏ ꯒꯥꯔꯤ ꯊꯧꯖꯤꯜꯂꯒ ꯆꯪꯉꯛꯂꯦ ꯀꯥꯒꯤ ꯊꯣꯡ ꯂꯣꯜꯂꯝꯕꯗꯨꯗ ꯃꯃꯥ ꯇꯥꯈꯤꯅꯤ ꯈꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ ꯁꯤꯕꯣ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯄꯥꯏꯗ꯭ꯔꯖꯥꯠꯂꯥ ꯍꯟꯖꯤꯟꯅ ꯇꯧꯁꯤꯜꯂꯤ ꯄꯥꯏꯔꯛꯂꯝꯗꯦ 3 ꯇꯧꯕꯗ ꯄꯥꯏꯔꯛꯏ ꯊꯣꯡ ꯍꯥꯡꯉꯨ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯀꯥꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯊꯦꯠꯂꯤꯗꯨꯗ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ ꯀꯣ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯧꯗꯣꯛꯆꯔꯣ ꯂꯛꯅꯔꯛꯀꯅꯣ ꯍꯧꯖꯤꯛꯄꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯇꯥꯏꯃꯤꯡꯂꯣ ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯒꯦ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯏꯃꯥ ꯇꯨꯝ ꯍꯧꯒꯠꯂꯛꯀꯅꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯗ ꯑꯗꯨꯒ ꯇꯞꯅ ꯉꯥꯡꯅꯔꯁꯦ ꯑꯩꯗꯤ ꯁꯨꯛꯍꯥꯡ ꯍꯥꯡꯉꯔꯣꯏ ꯖꯣꯔꯁꯨ ꯁꯥꯡꯅ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ ꯑꯁ ꯅꯨꯄꯤ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ ꯖꯣꯔꯁꯨ ꯅꯨꯄꯤꯁꯦ ꯏꯪꯅ ꯊꯦꯝꯕ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯁꯥꯎꯕ ꯃꯥꯜꯍꯜꯂꯛꯏ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯅꯪ ꯍꯌꯦꯡ ꯅꯄꯥꯝ ꯌꯧꯅꯤꯁꯦ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯑꯩꯅ ꯁꯥꯎꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯁꯦ
ꯑꯁꯦꯡꯕꯩ ꯗꯝ ꯐꯨꯗꯔꯛꯑꯗꯤ ꯅꯄꯥꯝ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯐꯨꯅꯤꯡꯗꯤ ꯀꯤꯁꯨ ꯀꯤꯕꯅ ꯈꯪꯖꯩ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯍꯥꯡꯒꯦ ꯃꯤꯅ ꯅꯨꯡꯉꯥꯏꯈꯩ ꯇꯨꯝꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯗꯤꯁꯇꯔꯕ ꯑꯃꯨꯛ ꯇꯧꯔꯛꯏꯅꯤ ꯑꯗꯨꯗꯤ ꯍꯧꯒꯠꯄ ꯇꯟ ꯇꯥꯕ ꯍꯥꯏꯔꯒ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯂꯦ ꯆꯪꯉꯛꯂꯒ ꯐꯤꯌꯥꯟꯗ ꯃꯐꯤ ꯍꯣꯡꯉꯤ ꯅꯨꯄꯤꯁꯤꯗꯤ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯅꯨꯄꯥꯁꯤ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯋꯥꯈꯜ ꯏꯌꯥꯡ ꯌꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯇꯨꯝꯊꯅꯤꯡꯉꯛꯂꯦ ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯐꯃꯨꯡ ꯀꯥꯈꯠꯂꯛꯏ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯍꯨꯞꯆꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯡꯗꯣ ꯇꯥꯝꯅꯥꯅ ꯂꯥꯛꯇꯅ ꯀꯥꯎꯊꯣꯔꯛꯏ ꯆꯠꯊꯣꯛꯑꯣ ꯏꯪꯉꯦ ꯊꯦꯡꯉꯛꯀꯅꯣ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯑꯏꯪꯕ ꯃꯔꯛꯇ ꯂꯩꯔꯨꯔꯒ ꯊꯦꯡꯉꯛꯀꯅꯣ ꯖꯣꯁꯁꯨ ꯁꯥꯎꯖꯗꯦ ꯁꯣꯏꯈꯤꯕꯅꯤꯗ ꯑꯩꯁꯨ ꯊꯦꯡꯗꯅꯕ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯑꯩ ꯉꯁꯥꯏꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯅꯪ ꯍꯜꯂꯛꯑꯕꯅꯤꯅ ꯇꯨꯝꯕ ꯌꯥꯔꯅꯤ ꯇꯨꯝꯃꯒꯦ ꯑꯣꯀꯦ ꯃꯦꯗꯥꯝ ꯇꯨꯝꯖꯔꯣ ꯌꯦꯠꯄꯤꯔꯔꯣꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯑꯌꯨꯛ ꯉꯟꯅ ꯀꯨꯃꯥꯔ ꯃꯥꯅ ꯍꯦꯛ ꯂꯥꯛꯄ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯂꯥꯞꯅ ꯇꯨꯃꯤꯟꯅ ꯌꯨꯝꯗꯨꯕꯨꯁꯨ ꯌꯦꯡꯂꯝꯃꯤ ꯀꯅꯥ ꯎꯔꯝꯗꯦ ꯑꯁꯨꯝ ꯈꯜꯂꯛꯏ ꯀꯅꯥꯝ ꯂꯩꯇꯖꯥꯠꯂꯥ ꯇꯨꯡꯗꯒꯤꯅꯤ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯃꯁꯥ ꯏꯈꯪ ꯈꯪꯅ ꯆꯣꯡꯊꯣꯔꯛꯏ ꯏꯕꯨꯡꯉꯣꯕꯨ ꯀꯔꯣꯝ ꯆꯠꯂꯨꯕꯅꯣ ꯕꯤꯀꯤꯅ ꯐꯥꯝ ꯆꯠꯂꯨꯕꯅꯦ ꯀꯩ ꯀꯨꯃꯥꯔꯅ ꯁꯠ ꯁꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯉꯥ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣꯒꯤ ꯐꯥꯝꯁꯤꯕꯨ ꯏꯁꯤꯠꯄ꯭ꯔꯣ ꯂꯝꯕꯤꯗ ꯂꯥꯛꯄꯗꯗꯤ ꯉꯥ ꯐꯥꯏ ꯏꯁꯤꯠꯂꯦ ꯍꯥꯏꯕ ꯑꯗꯨꯗ ꯁꯨꯝ ꯊꯤꯖꯔꯛꯄꯅꯤ ꯑꯧ ꯉꯥ ꯑꯆꯧꯕꯗꯤ ꯐꯥꯕ ꯅꯠꯇꯦꯗ ꯃꯩꯇꯩ ꯉꯥ ꯍꯥꯏꯗꯤ ꯉꯥꯃꯨ ꯎꯀꯥꯕꯤ ꯉꯥꯄꯦꯝꯃ ꯁꯨꯝꯕ ꯐꯥꯗꯣꯛꯄꯅꯤ ꯈꯤꯇꯪ ꯂꯩꯖꯕ ꯌꯥꯒꯗ꯭ꯔꯥ ꯕꯤꯀꯤꯒꯤ ꯃꯁꯛ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯤ ꯕꯦꯠ ꯃꯥꯟꯕꯅꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯕꯦꯠꯀꯨꯝꯅ ꯉꯥꯡꯉꯛꯏ ꯌꯣꯟꯒꯦꯅꯕꯨ ꯐꯥꯔꯤꯅꯤ ꯌꯥꯅꯤ ꯐꯔꯦꯗ ꯈꯤꯇ ꯂꯩꯈꯤꯒꯦ ꯍꯥꯏꯔꯒ ꯍꯟꯗꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤ ꯕꯤꯀꯤꯅ ꯌꯨꯝꯂꯣꯝ ꯆꯪꯉꯛꯏ ꯑꯅꯤꯗꯨꯒꯤ ꯂꯝꯕꯤꯗꯨ ꯐꯥꯛ ꯑꯃ ꯆꯠꯅꯕꯗꯨꯗ ꯕꯤꯀꯤꯅ ꯂꯩꯁꯤꯜꯂꯛꯂꯒ ꯍꯜꯗꯨ ꯀꯧꯁꯤꯜꯂꯤ ꯑꯣꯟꯅꯔꯦ ꯍꯨꯔꯥꯟ ꯆꯠꯂꯤꯗꯣ ꯆꯠꯂꯨꯔꯕ ꯅꯨꯄꯥꯁꯤ ꯏꯐꯤꯡ ꯐꯤꯡꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯖꯩ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤ ꯇꯁꯦꯡꯕꯗꯤ ꯕꯤꯀꯤꯒꯤ ꯃꯑꯣꯡꯁꯤꯗ ꯃꯍꯥꯛꯇꯣ ꯏꯊꯛ ꯊꯀꯠꯄꯅꯤ ꯐꯥꯝ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯃꯥꯡꯒꯣꯜꯗ ꯉꯥ ꯌꯣꯛꯂꯤꯕ ꯈꯨꯗꯦꯡ ꯑꯆꯧꯕꯗꯣ ꯃꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯉꯥ ꯍꯥꯞꯅꯕ ꯆꯦꯔꯪ ꯑꯃꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯍꯪꯉꯛꯏ ꯀꯦꯖꯤ ꯀꯌꯥ ꯂꯧꯕꯤꯒꯗꯕꯅꯣ 10 ꯁꯣꯏꯔꯦ 3 ꯂꯧꯒꯦ ꯏꯕꯨꯡꯉꯣ ꯕꯤꯀꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯒ ꯉꯥꯛ ꯂꯦꯞꯄꯒ ꯉꯥꯏꯕꯤꯔꯣ ꯐꯝꯅꯕꯒ ꯄꯥꯠꯇ ꯂꯣꯏꯅ ꯂꯩꯍꯧꯔꯦ ꯈꯨꯔꯥ ꯌꯥꯅꯤ ꯌꯥꯅꯤ ꯁꯨꯝ ꯂꯦꯞꯆꯒꯦ ꯕꯤꯀꯤꯅ ꯉꯥꯗꯣ ꯀꯦꯖꯤ ꯑꯣꯟꯕꯗ ꯀꯦꯖꯤ 2ꯗꯒꯤ ꯍꯦꯟꯅ ꯊꯣꯛꯇ꯭ꯔꯦ ꯀꯦꯖꯤ 2ꯗ ꯍꯦꯟ ꯐꯥꯔꯝꯗ꯭ꯔꯦ ꯁꯤꯗꯤ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯌꯥꯅꯤ ꯌꯥꯅꯤ ꯀꯦꯖꯤ 2ꯗꯨꯇꯪ ꯄꯤꯕꯤꯔꯣ ꯀꯦꯖꯤꯗ ꯀꯌꯥꯅꯣ 500ꯅꯤ 1,000 ꯇꯥꯔꯦ ꯇꯥꯎꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯣ ꯁꯤꯅ ꯆꯥꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯁꯨꯔꯒ ꯆꯥꯕ ꯁꯨꯗ꯭ꯔꯒ ꯇꯣꯛꯄꯅꯤ ꯀꯅꯥ ꯑꯃꯅ ꯁꯤ ꯇꯧꯁꯤꯟꯕꯤꯒꯦ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ ꯍꯣꯏ ꯍꯣꯏ ꯏꯇꯣꯝ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯏꯇꯣꯝꯇ ꯂꯩ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏ ꯀꯨꯃꯥꯔ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯂꯨꯔꯒ ꯋꯥꯈꯠꯂꯛꯏ ꯃꯥꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯩꯕ꯭ꯔꯣ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯔꯨꯕꯅꯤ ꯅꯇꯣꯝꯇ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯏꯇꯣꯝꯇꯅꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯏꯇꯣꯝꯇ ꯍꯤꯡꯍꯜꯂꯝꯕ ꯃꯤꯁꯛꯇꯣ ꯃꯇꯣꯝ ꯍꯤꯡꯍꯟꯗꯣꯏꯅꯤ ꯀꯨꯃꯥꯔ ꯃꯃꯥꯏ ꯍꯨꯃꯥꯡ ꯇꯩꯊꯣꯛꯏ ꯁꯦ 1,000 ꯍꯥꯏꯕꯗꯣ ꯄꯥꯕꯨꯡ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯁꯥꯒꯤ ꯃꯅꯥꯛꯇꯒꯤ ꯉꯥ ꯂꯩꯕ ꯈꯔ ꯇꯣꯏꯅ ꯂꯥꯛꯀꯦꯀꯣ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯑꯣꯡꯗꯣ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯂꯨꯔꯒ ꯌꯦꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝꯗꯨꯗ ꯒꯥꯔꯤꯗꯨ ꯃꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯇꯦ ꯇꯥꯝꯅꯥ ꯍꯣꯏꯗ ꯊꯧꯖꯤꯜꯂꯛꯏ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯝꯂꯒ ꯃꯥꯡꯒꯣꯜ ꯀꯥꯈꯠꯐꯝꯗ ꯂꯦꯞꯂꯒ ꯕꯦꯝꯃ ꯇꯥꯝꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯃꯈꯨꯔꯥ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯄꯥꯕꯨꯡꯆꯥ ꯀꯩꯅꯣ ꯊꯥ ꯐꯥꯕꯒꯤ ꯆꯥꯛꯀꯧꯗ꯭ꯔꯤꯌꯦ ꯆꯪꯕ ꯌꯥꯏ ꯍꯥꯏꯕ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯗꯥꯏꯔꯦꯛꯁꯨ ꯅꯠꯇꯦ ꯈꯟꯗꯣꯛꯑꯣ ꯉꯥ ꯂꯩꯔꯨꯕꯅꯤ ꯏꯆꯥꯒꯤ ꯁꯔꯨꯛꯁꯨ ꯊꯨꯡꯂꯝꯒꯦꯅ ꯆꯪꯉꯛꯄ ꯀꯥꯈꯠꯂꯛꯑꯣ ꯑꯩ ꯀꯣꯟ ꯂꯧꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯏ ꯆꯥꯛꯈꯨꯝꯗꯒꯤ ꯀꯣꯟ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯑꯃꯨꯛ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯉꯥꯗꯨ ꯌꯦꯡꯂꯒ ꯍꯩꯃ ꯉꯥꯁꯤꯗꯤ ꯂꯣꯏꯅ ꯍꯤꯡꯉꯤ ꯑꯩ ꯄꯥꯏꯕ ꯀꯤꯖꯩꯌꯦ ꯄꯥꯕꯨꯡꯆꯥꯅ ꯑꯣꯏꯅ ꯄꯥꯏꯔꯣ ꯇꯜꯂꯦ ꯄꯥꯏꯕ ꯑꯩ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ ꯀꯨꯃꯥꯔꯅ ꯃꯈꯨꯠ ꯊꯦꯛꯀꯠꯂꯒ ꯉꯥꯗꯨ ꯃꯥꯅ ꯑꯣꯏꯅ ꯈꯥꯏꯗꯣꯛꯂꯝꯃꯤ ꯁꯤꯈꯩ ꯅꯣꯏꯒꯤ ꯂꯧꯍꯧꯔꯣ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯒ ꯍꯥꯏꯗꯣꯛꯂꯨꯔꯅꯨ
changna phatringai changui haidana amuk saurakani madi yam sawanbani talle aduna magi misai amuk tabado damna noglei hoi hairoye yumgi midi kadai chanakhraba imado mapalnumgi chakauba mayawba chatki mane ima thinkiba halaktriye aduga gate nungasi yang hangdoklaga thamisina karige halani aduini akhoi yumdabu gate se pung kumari lonbe wani akhoi sigidi adum hangdoga thammi nimidang khak lole fare phajana leiro pabungja sa thokrange ukabi si thongange namasida hoi pabungja asumda kumar mayumdagi thokre kumar gi gari hek thaudo khimaga jos ki gari thauzilai gari khamlamlaga imung changi tamna thirei kau dana tabra tamna kai lege ai chakhum lei kai haige chakhum da lei hairuda changsilai thongzila makhong chaple khraga nokmi isai ngangduna changsilai nupi sigi naru maida mangak thingzilaklaga kai mathel no tamna sulaknei I love you thongi jos laknei adudi khutna charoi nangni ilak pataba khutna tallagana as nangi karan do mohora ba nga do mu urei sina kaide akhoi papun chala ami Denmark to handak sa mina thengnei haiba yawnare aidi mana ga lona piramira sini hauzanu ko nangi mi karem na bado lakna bane ai ensang se make himalay chungi sida aduga natradi nangna chakhom leramade ai su sakhom chang batalle nangna mangol da leramedana ai imung de chang aduri nang khakna ti ai sune ai ga nangga nakna leitana bo na bada thabak ama oi lohong basi su ibani se matai manau ni haiduna hongi na tro koi chen chen se kai gino ba josa nok mi tamna gi lengzum da khechil laga si sunu shi chetra mani nungai tro sa ai di bit yam lai